मैम पुनः मपू का छानिंगोल चैनल दा मुकसोना तराम नोक्सरी मैम अखोइसे हौजिक टाउन द थोक टेबल क्लॉथ लेरुगे अहिना वीडियो से युमदगी नंबर पाउतुरे दुना थोंगानी यौरगा ओइना नमे अदो मैम टेबल क्लॉथ लेभम दुगा मपान वाइदसुने नर्सरी मैम योलेबा अदुसो आई दुम उलके मैम वीडियो से दुम येंबिउ अरे अशी फजदे फजबदा चल काय फजब लई ममांग दु लई बने ममांग दा ए शुरो के ये उने फजई ने नरा शुरो के जेई से ममांग दा लई तरे ममांग दा लई तरे हुजी की दु मा हुजी की दु दि थी दुगा लई तरे ममांग दा खूब जम ये फजन बांजी मिगो इसा पिरंग वरा सिजे या हानु बा जोके फजत जंग हई दे मचू फज कुंगे बना मचिंग लई मयाम लई रे Hado, ya sudah cara. Tapi yang sih yang fajar boleh berjumpa. Asyik meja dah jam jangan ya hai. Ado asyik saya nak lau gaya nak tahu bani apa. Ado asyik lau roy. Aina lau ini yang jam bama judo aina lau le. Hari ini jauh kat tumpu halal je mayam dah. Mayam sih kerja lagi cara mayam lagi. Lei jara ji mayam lei de dagi sondana tap joli ba la bani na video man tawo filong ni nge tuna lorok pani lei jara di swai de su lei de khajada jeng lei jara nge fashion city manata ni aba digi do sigane smart bazaar Undo ngakang ko susalo ra bani na video mate gama lawningi aduna dum video se semak pani lai su phaja jo lawre tap chu jo lawre jai te bongklo chu dum lai hawre ado aina lawrak bodo haren jum lawrga halake mayam da su agi yam men jana kaino ajak bodo boide ba khara jamlak tawre ba ado video haren halake mayam da su yam hujik bazar da jum da changri aba angang ani school halakwa ngai moi halaka na puna chamina rani ha Jadi liam ni kan yang. Betul oni orang itu. Video lau lah. Lau oni orang itu tu. Ada? Ada. Ay phong ke. Hello, ni ngatang. Tiền tech ra ni, chứ cái tụi mình ngã cái liệp bạ. Ngay rồi cái tiền tech thì ta là. Em một cái tiền tech rồi. Ham music. Kau Vinas kain nom cari na kain nona kita, light thalong nunggu ubre. Mayam asini, aina ngasi lelai do, light thalong ni nunggu. Yau deh. Asigi macam tu je, mayam fajar je, asigi ni. Nunggu sini makan tu thara hipa hipa ani ne. Ha, asini mayam aina lelai iba macam tu fajar je. Asigi je. Asih je meter ani khang lei dei ba ado meter da ne cham jang khai tai ba duga meter ani da aina ngasi lupa jang khai ta halaga lei re chani jang khai da meter ani laure do asigi se aya de ki table se chai bi angang si school halak ba gi do sigi table si da tha doi ni ba asigi se thalaga ado thara kan da jing halak ke phajabra do ja happy se porda gi phi ni ba ado asigi table si ga आगे मखा देगी कवर से हापचन दौर बनी हुई जेव में मोट्रा असी ना अहम पिंक कलर नपमे दु मैथंग दमों कम ब्लैक नपसलीना बा
ꯅꯞꯈ꯭ꯔꯕꯅꯤꯅ ꯃꯆꯨꯁꯦ ꯀꯣꯛꯎ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯐꯒꯠꯄꯁꯦ ꯌꯥꯗ꯭ꯔꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯆꯞ ꯆꯥꯈꯤꯕꯅꯤꯅ ꯑꯁꯤꯒꯤ ꯃꯥꯔꯛꯁꯤꯗ ꯑꯗꯨꯝ ꯀꯛꯑꯁꯤ ꯐꯤꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯖꯨꯡꯁꯦ ꯑꯃꯣꯠꯄ ꯇꯥꯒꯁꯨ ꯀꯣꯛꯎ ꯌꯥꯗꯦ ꯐꯠ ꯐꯠ ꯁꯨꯃꯥꯏꯅ ꯆꯤꯠꯂꯒ ꯆꯠꯀꯗꯕꯗꯣ ꯆꯠꯂꯨ ꯌꯥꯗꯦ ꯑꯗꯨꯒꯤ ꯍꯦꯛ ꯇꯧꯕꯗꯁꯨꯅꯦ ꯁꯨꯃꯥꯏꯅ ꯃꯐꯣꯟ ꯊꯣꯛꯏꯑꯕ ꯃꯌꯥꯝ ꯎꯔꯦꯉꯣ ꯁꯤ ꯁꯨꯃꯥꯏꯅ ꯃꯐꯣꯟ ꯊꯣꯛꯏꯑꯕ ꯑꯗꯨꯒꯗꯤ ꯄꯣꯠꯁꯦ ꯑꯃ ꯂꯩꯅꯕ ꯍꯥꯏꯅ ꯇꯧꯔꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯌꯥꯝ ꯊꯤꯅ ꯄꯥꯛꯑꯦ ꯑꯩꯗꯤ ꯃꯌꯥꯝ ꯂꯦꯝꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯃꯤꯇꯔ ꯑꯃ ꯂꯦꯝꯒꯗꯧ ꯃꯥꯜꯂꯦ ꯄꯣꯠꯁꯦ ꯐꯖꯍꯟꯕꯗꯨꯒꯅꯦ ꯑꯥꯗ ꯄꯟꯖꯥꯕꯄꯨꯔꯤ ꯁꯨꯔꯒ ꯄꯨꯔꯝꯃꯕꯅꯦ ꯑꯅꯤꯅꯤ ꯄꯨꯔꯝꯃꯤ ꯃꯤꯇꯔ ꯑꯃꯅ ꯑꯣꯛꯑꯅꯤꯀꯣ ꯃꯌꯥꯝ ꯀꯣꯝꯂꯥ ꯊꯣꯛꯂꯣꯅ ꯄꯄꯥꯒꯤ ꯇꯤꯐꯤꯟꯗꯤ ꯇꯤꯐꯤꯟꯒꯤꯗ ꯃꯣꯏ ꯆꯥꯛ ꯆꯥꯔꯣꯏ ꯉꯁꯤ ꯆꯥꯔꯣ ꯃꯥꯅ ꯊꯝꯃꯕ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯤꯇꯔ ꯑꯃꯅ ꯑꯣꯅꯦꯅ ꯍꯣꯏ ꯃꯤꯇꯔ ꯑꯃ ꯈꯖꯤꯛ ꯈꯔ ꯍꯦꯟꯅꯗꯤ ꯆꯪꯉꯤꯀꯣ ꯃꯤꯇꯔ ꯑꯃꯅꯗꯤ ꯄꯨꯔꯥ ꯑꯣ ꯅꯨꯕ ꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯌꯥꯔꯅꯤ ꯅꯠꯇ꯭ꯔ ꯅꯨꯕ ꯈꯤꯇꯪ ꯁꯥꯡꯍꯜꯂꯨ ꯑꯩꯒꯤ ꯐꯤꯗꯨ ꯑꯩꯒꯤ ꯑꯁꯤꯒꯩꯕꯨꯗꯤ ꯁꯥꯡꯉꯅꯤ ꯈꯤꯇꯪ ꯑꯁꯤꯒꯤ ꯆꯣꯟꯊꯁꯅꯨ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯨ ꯀꯩꯗꯧꯗꯣꯔꯤꯒꯦ ꯑꯗꯨꯗꯤ ꯑꯣꯛꯇꯦꯅ ꯍꯥꯏꯔꯁꯨꯅ ꯁꯦꯝꯒꯦ ꯍꯥꯏꯔꯣ ꯖꯣꯏꯟ ꯇꯧꯒꯦ ꯍꯥꯏꯔꯣ ꯃꯌꯥꯝꯇ ꯉꯥꯏꯔꯣ ꯃꯔꯛ ꯌꯥꯝ ꯄꯥꯛꯄꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏꯗꯤ ꯑꯃꯨꯛ ꯀꯌꯥꯝ ꯌꯥꯝ ꯆꯣꯟꯊꯒꯅꯨ ꯆꯣꯟꯊꯍꯜꯂꯨ ꯀꯩꯗꯧꯒꯦ ꯑꯗꯨꯝ ꯆꯣꯟꯊꯔꯗꯤ ꯏꯇꯤꯡ ꯇꯤꯡ ꯂꯩꯔꯅꯤ ꯃꯔꯛ ꯌꯥꯝ ꯄꯥꯛꯏꯑꯕ ꯅꯪꯁꯨ ꯃꯊꯧ ꯑꯃ ꯀꯥꯟꯅꯍꯧꯔꯗꯤ ꯐꯩꯗ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ ꯃꯊꯧ ꯑꯇꯩ ꯆꯥꯛꯈꯨꯝꯗꯁꯨ ꯊꯝꯕ ꯌꯥꯏ ꯇꯦꯕꯜꯗꯣ ꯂꯥꯏꯒꯤꯗꯨꯒꯁꯨ ꯊꯝꯕ ꯌꯥꯏ ꯃꯊꯧ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯅꯨꯅꯨ ꯕꯕꯥꯒꯤ ꯀꯣꯝꯂꯥꯁꯤ ꯑꯝꯇ ꯈꯣꯛꯄꯤꯕ ꯌꯥꯗ꯭ꯔꯣ ꯀꯣꯝꯂꯥ ꯆꯥꯒꯦ ꯍꯥꯏꯁꯤꯕ ꯑꯁꯤꯃ ꯆꯞ ꯆꯥꯅ ꯑꯣꯏꯔꯦ ꯑꯗꯨ ꯃꯊꯪꯗ ꯑꯁꯤ ꯁꯤꯠꯇꯂꯛꯑꯀꯥꯟꯗ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯀꯛꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯆꯦꯒꯤꯅꯦ ꯀꯣꯚꯔ ꯆꯦꯒꯤ ꯈꯤꯇꯪ ꯍꯦꯜꯍꯜꯂꯦ ꯑꯁꯤ ꯍꯦꯟꯗꯨꯁꯨ ꯌꯥꯔꯕꯅꯦ ꯑꯁꯤꯒꯤ ꯀꯣꯚꯔꯁꯦ ꯌꯥꯝ ꯆꯥꯎꯔꯦꯕ ꯍꯦꯟꯗꯨꯁꯨ ꯌꯥꯔꯕꯅꯦ ꯑꯗꯨ ꯈꯔ ꯍꯦꯜꯍꯜꯂꯦ ꯍꯧꯖꯤꯛ ꯑꯁꯤꯒꯤꯁꯦ ꯊꯥꯔꯅꯤ ꯋꯥꯎ ꯐꯖꯕꯅ ꯂꯣꯏꯈ꯭ꯔꯦꯅꯦ ꯑꯗ ꯃꯌꯥꯝ ꯍꯦꯜꯂꯦ ꯄꯥꯝꯃꯨꯗ꯭ꯔꯗꯤ ꯌꯦꯡꯉꯨ ꯁꯣꯗꯁꯨ ꯍꯦꯜꯂꯦ ꯁꯣꯗꯁꯨ ꯍꯦꯜꯂꯦ ꯍꯦꯟꯗꯨ ꯀꯩꯗꯧꯒꯦ ꯈꯔ ꯆꯣꯟꯊꯔꯛꯑꯦꯕ ꯇꯦꯕꯨꯜꯗ ꯃꯌꯥꯝ ꯍꯦꯜꯂꯦ ꯄꯥꯝꯃꯨꯏ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯅ ꯃꯨꯛꯕꯥꯡꯒ ꯆꯥꯔꯁꯨ ꯑꯗꯨꯝ ꯑꯁꯤꯒꯤ ꯃꯆꯨꯁꯤꯗꯤ ꯂꯥꯏꯠ ꯑꯣꯏꯗ꯭ꯔꯣꯕꯅꯦꯕ ꯁꯤꯗ ꯑꯉꯧꯕ ꯄꯨꯈꯝꯒ ꯊꯝꯕ ꯇꯥꯔꯁꯨ ꯑꯗꯨꯝ ꯃꯆꯨꯁꯤ ꯃꯤꯅ ꯎꯕ ꯐꯪꯗꯣꯔꯕꯅꯦꯕ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯅ ꯂꯧꯔꯛꯄꯅꯤ ꯑꯁꯤ ꯇꯦꯕꯜꯁꯤ ꯌꯦꯡꯉꯣ ꯑꯗꯨꯝ ꯈꯨꯖꯤ ꯑꯉꯧꯕꯁꯦ ꯑꯩ ꯍꯛꯆꯥꯡꯕꯨꯗꯤ ꯁꯨꯃꯥꯏꯅ ꯉꯧꯖꯗꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯨꯖꯤ ꯑꯉꯧꯕꯁꯦ ꯑꯁꯤꯒꯩꯁꯤꯒ ꯑꯗꯨꯝ ꯊꯝꯕꯗ ꯃꯆꯨ ꯊꯣꯛꯏꯁꯦ ꯎꯕ꯭ꯔꯥ ꯑꯗꯨꯅꯦꯕ ꯑꯗꯨ ꯈꯜꯂꯒ ꯑꯩꯅ ꯑꯁꯤꯒꯤ ꯃꯆꯨꯁꯦ ꯂꯧꯔꯛꯄꯅꯦꯕ ꯑꯗꯨꯝ ꯆꯥꯛ ꯆꯥꯕ ꯈꯪꯗꯦ ꯖꯍꯥ ꯇꯧꯕꯗ ꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯂꯧꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ